Chinausing mayang asigi aigi blog se khara matam kuire ko aina semba ngamdabagi matam chana thangatpa ngamhodaba ado ngasigi numise akhoi yoga de ne bako ado akhoi SSG gi member mayam se akhoi mayam se pullaga ko SSG group ani humne punsallaga akhoi gi kenoda Mahadev ki mandopta samaina yoga tobune bako do yoga tapi ba nupi sina yam haitabi do oirame bako ai hokala ki ta takning bazani tawise aduga haitabi ne taktana lei haba aina ne hokala ka takning bhai buloiba adubu moida moina katang mahadi makok to oirabani na moina takta yadam moina dum tae akhoi dum moida yenga sum tawreba adune the samaina mayam punmina base yoga ka tawbase noksu yam nongmina khare aduga nungsi yam sathina nungai khare adune mayam samaina punmina base yam sathina nungai bani ko khangde aidi samaina ijum daga tumina ka dum meeting adana leiba ko do haina de baka samaina mi ka tina khona raga nokpa khotpa jamna imana bising tina ningba degi cha ka chamina khomina dana harau te amna samaina leiba se yam pame kanangumba mamni pan thokcha roi tumina yum da leige habesu lei ko ai do pam de mayam tawda uran ba ting tawba ne joga tawne na moina siga wali sa ba ko ko wali sala mi aduga siga muti mo moina khilli muno mayam breakfast lora ngantagi hobe nang na hona bada siga champaka badam adagi jenam ga tologa mangure ko chana sida laira daga idi ju ngang singina mo pulau chanaga chaka silang ngini asma tawna ngasi breakfast charani me ka ami ta ko juga mayam muji khilang le school da thilli ne school da thin bai di mo papa na lo budi lai bo ko kaino rom dagi ma sunai da akhoi bungo thin ba taki ba no khilang le di hoji exam chali na ando kha thengna hore exam se 11 dagi haude bo ko adugi abungo thiluraga halaga la khilang le mu thin ba nang ne bo ko adugi ai ma mathan chapa ki jai ko sai di jungle ni na ko mathan chapa ki mama na thin bi ni se lambi je jeng se khajabam lai taba lambi ha to sin sina pa na bo thoning de ai imung de pa chung tok thoning de ko lambi je phatta bani na khilang ni ngasi subject wasiga hum tha doi ne subject ni tha loi gra doi thing bi ba chali ai do ai siga lai kana tawre kai hai ising chau khale ma ising khak chau khale nya wi ngala kya sa so nei mana fajan so nei yeng mana na thanu ni jang na ma khara jinga chalu nang ising jinga chapa ta khangrau do loi re ne hanna tu na jeng de chalambi cha pai to ma khara jinga to tum nang kalai jinga chalino laki lak chani do sangang law na ba ji khong ai tit kai na khong silami mata ji heda chendro ko ya banate nyam du bura gi sing saw ji urba is sing saw ji urba nyam du ising bura sing thangale hayeng ising thum ko matam du mo jeng han ya ko jung ising laksin matam do ko ji jam no matam man ya ba du matam do po ka se mu hongkat honda thangat ba hoji hoji isa ji leng chandana nagan je leng chandana leng bala ko za ding asi dagi mu arbedi gi da mu cha na mu jenge na pharmacy dagi lo da dum kana de Ayurvedic ki mujhe cha raga jeng ge hana Ayurvedic ki mucha re ngasi dagi hogale cha ba kai gumba Ayurvedic ki sina kana khare kana dradi nap ki doctor ja toini ko paisa lai taba tanda chi ga na bana as khoi lang ne chali sia khoi ekdam mawa lok de bai tai ta chali ba haji to ka cha san wai na ta ki tai ta khangao da jeng lo sona na ma long de ki do jeng jong ne su siga jeng jeng jo ba do si jeng jo ba do phajadri ba hai ba ngang ba ta de ne hai ba ngang ba ta de ne lại hello rồi tiếp cái này rồi tiếp cái này hanu cái này hanu cái ê mà sao cái hai mi ê là tia em con tay nó nu chắc có sao luôn có chia ba có bầu xí tiền này rồi đó tiếng quá đừng bye chắc na huji akhoi siga akhoi che wala ri sem lebe to ma ngon de pisum jaga ta phoi da lu ge pisum je jangol sa re pa phoi na phoi bu di phoi bene ko pa phoi na phoi do ai di khoi sit nan de ba khang de phaja de de na ngasi di khoi da lu ra ge daga se khoi lo rok te ni siga na ai di khoi ni ki khoi chai ba khoi ja ba ni khoi dar kar tai
이거 거기 이렇게. 추! 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 나나 추! 고도 고도! 추! 추! 계랑 찍지 왜야 먹고 마 아두가 많이 공tum시 헤헤헤 찔러 기 깜짝 놀라게 되는 건데. 추 누나 추 누나 chiu một lát thôi chiu không lùi ra sao vậy? không lùi này chu tao hỏi cả chu la chiu la jangan sih la nana sao lùi đây sao lùi la sao sih lùi la baba jum jang biar maju jang lùi đây sao lùi đây ayo khoi da ga se hoji halak pa duga khoi gi na pa san le re me ma sang le mi san do duga aina no ai ko bu go aina hadi khong di khongam de ba khoi la ko da aina ko bu duga ba na san duga khongi ni hai sa da ne torok pa kak sing no je ngo si hui je ku sing am daw bani chik ji ma sung chik ji we ko san oi ro ha meng oi ro jen oi ro am bhau chi oi ma chik pe wa di khong doi mi 산나 마마 해드려보고 하우나 찔래 하 저래 좀 저래 매양 호지 타벌로 실러게 어다 ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤꯅ ꯕꯥꯔꯣꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯟꯕꯗ ꯁꯨꯃꯥꯏꯅ ꯑꯅꯥꯟꯕ ꯆꯔꯥ ꯑꯃ ꯃꯟꯕ ꯊꯣꯛꯀꯅꯤ ꯍꯥꯏꯅꯀꯣ ꯑꯩꯅ ꯑꯅꯥꯟꯕ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯍꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯑꯅꯥꯟꯕ ꯂꯣꯏꯅ ꯄꯥꯝꯃꯤ ꯊꯩꯕꯣꯡ ꯃꯔꯨꯒ ꯍꯥꯞꯄꯒꯀꯣ ꯑꯗꯣ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯊꯥꯕꯨ ꯊꯥꯖꯜꯂꯗꯤ ꯃꯌꯥꯝꯁꯦ ꯆꯔꯥ ꯑꯃꯇꯪ ꯑꯣꯏꯁꯨ ꯆꯔꯥ ꯑꯅꯤꯇꯪ ꯑꯣꯏꯁꯨ ꯑꯗꯨꯝ ꯆꯥꯔꯦꯀꯣ ꯊꯥꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯑꯅꯥꯟꯕ ꯆꯔꯥ ꯑꯃꯇꯪ ꯃꯤꯉꯣꯟꯗ ꯆꯥꯒꯦ ꯍꯥꯏꯅ ꯅꯤꯔꯨꯔꯗꯤ ꯀꯅꯥꯅꯁꯨ ꯄꯤꯖꯅꯤꯡꯉꯣꯏꯕꯀꯣ ꯑꯗꯨꯅ ꯊꯥꯕ ꯄꯣꯠꯆꯩ ꯊꯥꯕꯁꯦ ꯌꯥꯝ ꯂꯦꯞꯄꯤꯒꯅꯣ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯁꯤꯒꯦ ꯑꯌꯨꯛꯀꯤ ꯆꯥꯔꯦ ꯅꯨꯡꯗꯥꯡꯒꯤ ꯈꯟꯕꯅꯤꯀꯣ ꯅꯨꯡꯗꯥꯡ ꯆꯥꯔꯦ ꯅꯣꯡꯉꯥꯜꯂ ꯀꯩ ꯆꯥꯕ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯨꯅꯦ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯋꯥꯕꯅꯤꯗ ꯀꯩ ꯊꯣꯡꯁꯤꯒꯦ ꯁꯤ ꯈꯟꯕꯗꯁꯨꯅꯦ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯕꯗꯣ ꯀꯩ ꯍꯥꯏ ꯑꯅꯥꯟꯕ ꯑꯩꯅ ꯍꯦꯛꯈꯤꯕꯗꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯍꯥꯞꯄꯦ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯍꯥꯞꯄ ꯀꯥꯎꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯍꯥꯞꯄꯤꯅꯦꯕ ꯑꯗꯨꯅ ꯃꯀꯨꯒꯁꯦ ꯈꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯃꯥꯒꯤ ꯑꯉꯥꯡꯕꯁꯦ ꯆꯥꯕ ꯐꯠꯇꯦꯗꯤ ꯍꯥꯏꯅꯕꯅꯦꯕꯀꯣ ꯍꯧꯖꯤꯛ ꯁꯨꯝ ꯆꯥꯕꯗꯨꯅ ꯂꯧꯊꯣꯛꯑꯅꯤ ꯅꯪꯍꯧꯗ꯭ꯔꯦ ꯁꯤꯒꯤ ꯊꯩꯕꯣꯡ ꯃꯔꯨꯁꯦ ꯍꯥꯞꯄꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯑꯃꯨꯛ ꯉꯥꯡꯗꯣꯏꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯇꯥ ꯇꯧꯔꯒ ꯍꯥꯞꯄꯦꯕꯀꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯉꯥ ꯏꯂꯤꯁꯥ ꯃꯇꯨꯝ ꯑꯃ ꯑꯗꯒꯤꯗꯤ ꯃꯤꯔꯒꯥ ꯃꯇꯨꯝ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒ ꯍꯥꯞꯄꯒ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯁꯤꯒꯅ ꯆꯅꯥꯒ ꯂꯐꯨ ꯊꯔꯣ ꯉꯧꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯒꯅ ꯊꯥꯡꯖꯤꯡ ꯃꯦꯠꯄ ꯑꯃ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯂꯩꯔꯦ ꯁꯤꯒꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯅ ꯑꯩꯅ ꯆꯤꯛꯇꯣꯏꯅꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯣꯏꯅꯦ ꯅꯠꯇꯦ ꯑꯋꯥ ꯐꯗꯤꯒꯣꯝꯗꯤ ꯁꯤ ꯃꯌꯥꯡꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯡꯕ ꯍꯥꯏꯗꯨꯗꯤ ꯃꯌꯥꯡꯕꯁꯤꯅ ꯃꯌꯥꯝ ꯑꯩ ꯊꯥꯡꯖꯤꯡꯁꯤꯒ ꯇꯧꯔꯒ ꯑꯩꯅ ꯆꯥꯗꯣꯏꯅꯦꯕꯀꯣ ꯌꯥꯝ ꯄꯥꯝꯃꯦ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯟꯁꯀꯤ ꯃꯊꯦꯜꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯆꯥꯕ ꯍꯧꯔꯒꯦ ꯆꯥꯕꯗꯤ ꯎꯠꯂꯔꯣꯏꯒꯦ ꯃꯌꯥꯝꯀꯣ ꯑꯩ ꯉꯁꯤ ꯃꯤꯇꯤꯡ ꯑꯃ ꯆꯠꯀꯗꯕ ꯂꯩꯗꯨꯅ ꯊꯦꯡꯁꯨ ꯌꯥꯝ ꯊꯦꯡꯉꯦꯕꯀꯣ ꯑꯗꯨꯒ ꯃꯈꯥ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯅ ꯃꯤꯇꯤꯡ ꯆꯠꯀꯅꯦꯅ ꯍꯥꯏꯕꯗꯣ ꯏꯆꯦꯖꯤꯒꯤꯅꯦꯕꯀꯣ ꯒ꯭ꯔꯨꯞ ꯕꯥꯏꯇ ꯆꯠꯇꯣꯏꯅꯦ ꯑꯗꯨꯗꯨꯒꯤ ꯊꯣꯛꯏꯅꯦ ꯍꯧꯖꯤꯛꯁꯦ ꯉꯁꯤꯗ ꯑꯅꯥꯟꯕ ꯊꯣꯡꯕꯗꯨꯒ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦꯕ ꯆꯥꯛꯁꯦ ꯈꯪꯕ꯭ꯔꯥ ꯆꯥꯁꯜꯂꯒ ꯏꯁꯥꯁꯦ ꯋꯥꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯆꯥꯁꯜꯂꯦ ꯋꯥꯏ ꯍꯥꯎꯔ ꯃꯤ ꯆꯥꯁꯜꯂꯦꯗꯅ ꯍꯥꯎꯇꯗꯤ ꯆꯥꯒꯗ꯭ꯔꯣ ꯑꯗꯨꯅ ꯐꯖꯅ ꯆꯥꯁꯜꯂꯒ ꯉꯥꯏꯍꯥꯛ ꯍꯤꯞꯄꯦ ꯐꯤ ꯇꯥꯔꯝꯒꯦ ꯇꯧꯕ ꯇꯥꯔꯝꯕ ꯅꯪꯗ꯭ꯔꯦ ꯐꯤꯗꯣ ꯍꯣꯔꯦꯟ ꯂꯧ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯁꯨꯝ ꯄꯥꯈꯠꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯩꯇꯥꯅ ꯐꯪꯗꯕꯗꯣ ꯃꯥ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯆꯠꯂꯣ ꯍꯥꯏꯅ ꯂꯥꯛꯏꯀꯣ ꯑꯩꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯆꯠꯂꯨꯕꯗꯣ ꯑꯗꯩ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯩ ꯍꯜꯂꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦ ꯁꯦ ꯔꯙꯥ ꯏꯃꯥꯒꯤ ꯅꯍꯥꯟ ꯐꯤ ꯀꯛꯈꯤꯕꯗꯣ ꯃꯥꯒꯤ ꯐꯨꯔꯤꯠꯇꯣ ꯑꯩꯅ ꯌꯥꯝ ꯀ꯭ꯌꯨꯠ ꯑꯣꯏꯅ ꯇꯨꯗꯣꯏꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯨꯗꯣꯏꯅꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯣ ꯈꯨꯄꯤꯛꯁꯦ ꯌꯦꯡꯉꯣꯀꯣ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯗꯤꯖꯥꯏꯟ ꯇꯧꯕꯤꯔꯦ ꯈꯨꯗꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯔꯦꯕꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯈꯥꯔꯒ ꯁꯤ ꯂꯧꯊꯣꯛꯑꯒ ꯍꯨꯛꯆꯟꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯨꯔꯇꯤꯅꯤꯅ ꯈꯨꯠꯇꯣ ꯀꯣꯟꯊꯣꯛ ꯀꯣꯟꯁꯤꯟ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨ ꯂꯤꯠꯄ ꯌꯥꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯑꯩ ꯐꯅꯦꯛ ꯑꯅꯤꯈꯛꯃꯨꯛ ꯇꯥꯏꯔꯝꯗꯣꯏꯅꯤ ꯁꯤ ꯐꯅꯦꯛꯁꯤꯒ ꯑꯗꯒꯤ ꯁꯤ ꯐꯅꯦꯛꯁꯤꯒ ꯇꯥꯏꯔꯝꯗꯣꯏꯅꯤ ꯀꯩꯅꯣꯅꯦꯕꯀꯣ ꯂꯦꯅꯤꯟ ꯃꯣꯏ ꯁꯨꯠꯀꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯍꯌꯦꯡꯁꯦ ꯂꯧꯈꯠꯄ ꯂꯩꯕꯀꯣ ꯂꯧꯈꯠꯄꯗꯨꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯦꯠꯀꯗꯕ ꯐꯤꯅꯦꯕ ꯑꯗꯨꯅ ꯑꯁꯤ ꯑꯅꯤꯁꯤꯡꯁꯨ ꯇꯥꯏꯔꯝꯗꯣꯏꯅꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯆꯠꯂꯦꯕꯀꯣ ꯄꯨꯡ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯊꯥꯖꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯇꯨ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯕꯅꯦꯕꯀꯣ ꯁꯤ ꯅꯨꯃꯤꯗꯥꯡꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯁꯨꯔꯤꯁꯦ 11:30 ꯃꯨꯛ ꯇꯥꯅꯤ ꯂꯣꯏꯔꯛꯄꯗꯀꯣ ꯑꯗꯩ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯆꯥꯔꯒ ꯑꯗꯩ ꯇꯨꯝꯃꯅꯦꯕꯀꯣ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯆꯨꯔꯤꯌꯦ ꯑꯗꯣ
ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯩꯅꯣꯒꯨꯝꯕ ꯕꯦꯠ ꯀꯣꯃꯦꯟ ꯅꯦꯒꯦꯇꯤቭ ꯀꯣꯃꯦꯟ ꯂꯥꯛꯄꯗꯣꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯅꯊꯧ ꯂꯩꯇ꯭ꯔꯥ ꯈꯣꯠꯇ꯭ꯔꯥ ꯌꯥꯝ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯏꯊꯧꯁꯦ ꯏꯊꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤꯀꯣ ꯑꯗꯨꯒ ꯀꯥꯏꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕꯒꯤ ꯃꯇꯝ ꯁꯨꯝ ꯍꯥꯏꯗꯤ ꯀꯥꯏꯊꯣꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯁꯨ ꯏꯊꯧꯅꯤ ꯁꯤꯒꯩꯁꯨ ꯄꯩꯁꯥ ꯂꯥꯛꯏꯃꯤꯅꯀꯣ ꯐꯦꯁꯕꯨꯛꯇꯒꯤꯁꯨ ꯄꯩꯁꯥ ꯂꯥꯛꯏ ꯌꯨꯇ꯭ꯌꯨꯕꯇꯒꯤꯁꯨ ꯄꯩꯁꯥ ꯂꯥꯛꯄꯅꯤꯅ ꯑꯗꯣ ꯁꯤꯁꯨ ꯑꯆꯧꯕ ꯏꯊꯧ ꯑꯃꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯗꯨꯅ ꯊꯧ ꯂꯩꯇꯦꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯕꯤꯔꯛꯑꯅꯨꯕꯀꯣ ꯊꯧ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏꯁꯦ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛ ꯄꯥꯏꯕꯗꯒꯤ ꯍꯦꯟꯅ ꯊꯧ ꯀꯜꯂꯕꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯌꯦꯡꯅꯤꯡꯗꯕ ꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯦꯡꯕꯤꯅꯨ ꯀꯩꯝ ꯍꯦꯛ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯌꯦꯡꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈꯔꯅ ꯑꯗꯨꯝ ꯌꯦꯡꯖꯅꯤꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩ ꯐꯅꯦꯛ ꯇꯥꯏꯕ ꯍꯧꯔꯒꯦ ꯇꯥꯏꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯐꯅꯦꯛ ꯇꯥꯏꯅꯤ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯇꯥꯏꯔꯤꯅꯦꯕꯀꯣ ꯑꯩꯁꯦ ꯑꯗꯣ ꯑꯩꯁꯦ ꯁꯒꯟ ꯅꯪꯒꯟꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯝꯒꯤ ꯅꯥꯀꯟꯁꯦ ꯆꯤꯛꯏꯕꯀꯣ ꯈꯨꯗꯥꯡꯁꯤꯁꯨ ꯆꯤꯛꯄ ꯑꯗꯣ ꯃꯦꯆꯤꯟ ꯊꯧꯕꯁꯤꯒꯁꯨ ꯈꯔ ꯈꯔ ꯍꯥꯏꯗꯤ ꯅꯣꯝꯕꯁꯤꯗꯁꯨ ꯈꯔ ꯈꯔ ꯑꯗꯨꯝ ꯄꯥꯜꯂꯤꯑꯕꯀꯣ ꯆꯤꯛꯄ ꯃꯐꯝꯁꯤꯗ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯤꯅꯦ ꯑꯗꯣ ꯎꯄꯥꯏꯗꯤ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯇꯨꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯂꯣꯏꯁꯤꯜꯂꯝꯗꯕꯗꯤ ꯌꯥꯗꯦ ꯃꯤꯒꯤ ꯍꯌꯦꯡ ꯄꯤꯒꯗꯧ ꯂꯩꯕꯅꯤꯅ ꯍꯥꯏꯗꯅ ꯑꯗꯣ ꯀꯟꯅ ꯑꯩꯁꯨ ꯍꯣꯠꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯅꯦ ꯑꯗꯣ ꯊꯕꯛ ꯁꯨꯕꯁꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯃꯍꯥꯒ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯂꯩꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯂꯩꯇꯦ ꯑꯗꯨꯝ ꯑꯩꯒꯤ ꯅꯪꯅꯕ ꯄꯤꯕꯗꯀꯣ ꯑꯩ ꯃꯇꯝ ꯃꯍꯥꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯦ ꯑꯗꯣ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯁꯨꯕꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯊꯕꯛ ꯁꯨꯕꯁꯦ ꯈꯔꯗꯤ ꯋꯥꯏ ꯑꯗꯨꯗꯨꯅ ꯃꯦꯆꯤꯟ ꯊꯧꯕꯁꯦ ꯈꯔ ꯋꯥꯏꯑꯦꯕꯀꯣ ꯐꯝꯅ ꯑꯗꯨꯝ ꯂꯣꯟꯕ ꯑꯣꯏꯔꯒꯅ ꯈꯤꯇꯪꯗꯤ ꯐꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯁꯥ ꯌꯥꯡꯉꯤꯉꯩꯗ ꯇꯥꯏꯕꯁꯦ ꯂꯣꯏꯊꯣꯛꯑꯒꯦ ꯍꯥꯏꯅ ꯇꯧꯋꯤꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯗ ꯌꯦꯟꯁꯥꯡ ꯂꯩꯔꯦ ꯉꯥ ꯃꯔꯨꯝ ꯊꯣꯡꯉꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯤ ꯇꯥꯏꯅ ꯊꯕꯛ ꯁꯨꯅ ꯑꯗꯨꯝ ꯆꯥꯛ ꯌꯦꯟꯁꯥꯡꯁꯨ ꯑꯗꯨꯝ ꯊꯣꯡꯗꯣꯛꯑꯕꯅꯦ ꯑꯗꯣ ꯆꯥꯔꯅꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ